ꯕ꯭ꯔꯣꯀꯣꯂꯤ ꯕꯣꯔꯥ, ꯊꯣꯏꯗꯤꯡ ꯑꯁꯨꯕ, ꯆꯥꯛꯃꯥꯏꯗ ꯉꯥꯟꯕ ꯕ꯭ꯔꯣꯀꯣꯂꯤ ꯑꯉꯥꯟꯕ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯨꯝꯃꯤ, ꯍꯥꯎꯋꯤ, ꯀꯣꯕꯤ ꯊꯝꯆꯦꯠ ꯃꯃꯥꯏ, ꯀꯣꯕꯤ ꯂꯩ ꯊꯣꯡꯕ, ꯑꯩꯈꯣꯏꯒꯤ ꯉꯥ ꯆꯥꯗꯕ ꯅꯨꯃꯤꯠꯇ ꯁꯨꯃꯥꯏꯅ ꯀꯣꯕꯤ ꯂꯩꯁꯤꯡꯁꯤꯅ ꯌꯥꯝꯅ ꯍꯥꯎꯅ ꯐꯖꯅ ꯊꯣꯡꯕ ꯌꯥꯏ, ꯑꯗꯨꯛꯀꯤ ꯃꯇꯤꯛꯁꯨ ꯍꯥꯎꯈ꯭ꯔꯦ꯫ ꯍꯜꯂꯣ ꯐ꯭ꯔꯦꯟꯁ, ꯃꯅꯤꯄꯨꯔꯤ ꯍꯣꯝꯃꯦꯀꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤ ꯑꯩꯈꯣꯏꯒꯤ ꯃꯦꯔꯥꯃꯦꯁ ꯉꯥ ꯆꯥꯗꯕ ꯅꯨꯃꯤꯠꯀꯤ ꯃꯊꯦꯜꯅꯤ꯫ ꯑꯗꯨ ꯀꯃꯥꯏꯅ ꯃꯈꯜ ꯃꯊꯦꯜ ꯍꯥꯎꯅ ꯊꯣꯡꯕ ꯌꯥꯒꯦ ꯍꯥꯏꯕꯗꯨ ꯎꯠꯆꯔꯛꯀꯦ꯫ ꯍꯧꯖꯤꯛ ꯕꯣꯔꯥ ꯍꯧꯅꯕ ꯁꯦꯝꯖꯔꯦ꯫ ꯃꯔꯨ ꯃꯔꯥꯡ ꯃꯆꯜ ꯑꯁꯨꯕ ꯁ꯭ꯄꯨꯟ ꯑꯃ, ꯖꯤꯔꯥ ꯈꯔ, ꯃꯣꯔꯣꯛ ꯑꯁꯨꯕ ꯃꯆꯨ ꯈꯤꯇꯪ ꯍꯥꯞꯄꯦ, ꯑꯗꯨꯒ ꯁꯣꯗꯥ ꯈꯤꯇꯪ ꯍꯥꯞꯄꯦ, ꯊꯨꯝ ꯌꯥꯒꯗꯕ ꯆꯥꯡꯗ ꯍꯥꯞꯆꯔꯦ, ꯑꯗꯨꯒ ꯏꯁꯤꯡꯁꯦ ꯄꯨꯂꯞ ꯍꯩꯖꯤꯟꯕ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯈꯖꯤꯛ ꯈꯖꯤꯛ ꯍꯥꯞꯄꯒ ꯁꯨꯃꯥꯏꯅ ꯇꯣꯠꯂꯒꯦ꯫ ꯏꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛꯇꯪꯗ ꯐꯠ ꯂꯥꯎꯅ ꯍꯩꯖꯤꯟꯕꯗꯣ ꯍꯦꯟꯗꯣꯛꯈ꯭ꯔꯗꯤ ꯍꯦꯛꯇ ꯃꯍꯤ ꯂꯥꯡꯕ ꯈꯣꯠꯄ ꯇꯧꯕꯅꯦꯕ, ꯑꯗꯨꯅ ꯏꯁꯤꯡꯁꯦ ꯈꯤꯇꯪ ꯈꯤꯇꯪ ꯍꯩꯔꯒꯦ, ꯑꯗꯨꯒ ꯇꯣꯠꯂꯦ, ꯌꯥꯔꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯣꯔꯥꯁꯦ ꯌꯥꯝꯅ ꯍꯧꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯃꯇꯝ ꯈꯔ ꯃꯦꯔꯤꯅꯦꯠ ꯇꯧꯔꯒ ꯊꯝꯕꯤꯌꯨ꯫ ꯑꯩꯁꯨ ꯁꯤ ꯀꯨꯞꯁꯜꯂꯒ ꯊꯝꯈ꯭ꯔꯒꯦ ꯄꯨꯡꯈꯥꯏꯃꯨꯛ ꯄꯨꯡꯃꯨꯛ, ꯑꯗꯨꯒ ꯊꯣꯏꯗꯤꯡ ꯑꯃꯨꯛ ꯉꯧꯔꯒꯦ꯫ ꯊꯣꯏꯗꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯈꯣꯟꯗꯒ ꯁꯨꯕꯗꯣ ꯃꯇꯝꯁꯨ ꯆꯪꯉꯤ, ꯋꯥꯁꯨ ꯋꯥꯏ, ꯑꯗꯨꯒ ꯁꯤꯗꯤ ꯒ꯭ꯔꯥꯏꯟꯗꯔꯗ ꯌꯥꯝꯅ ꯊꯨꯅ ꯐꯠ ꯂꯥꯎꯅ ꯁꯨꯒꯦ ꯊꯣꯏꯗꯤꯡꯁꯦ꯫ ꯍꯥꯎꯕꯁꯨ ꯃꯍꯥꯎ ꯆꯞ ꯃꯥꯟꯅꯅ ꯍꯥꯎꯕꯅꯦ ꯁꯤꯁꯨ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯋꯦ, ꯊꯨꯁꯨ ꯊꯨꯕ, ꯋꯥꯁꯨ ꯋꯥꯗꯕ꯫ ꯑꯗꯨꯒ ꯊꯣꯏꯗꯤꯡ ꯉꯧꯕꯁꯤꯁꯨ ꯂꯥꯏꯔꯨꯅꯤ, ꯌꯥꯝꯅꯁꯨ ꯂꯥꯏꯕ, ꯌꯥꯝꯅꯁꯨ ꯂꯨꯕ꯫ ꯈꯤꯇꯪ ꯀꯥꯁꯟꯈꯤꯕꯗ ꯈꯥꯕꯅ ꯆꯥꯕ ꯌꯥꯔꯣꯏꯗꯣꯏꯅꯦ ꯊꯣꯏꯗꯤꯡꯁꯦ ꯑꯃꯨꯛ꯫ ꯑꯗꯣ ꯃꯥꯁꯦ ꯉꯧꯔꯤꯉꯩꯁꯤꯗ ꯃꯣꯔꯣꯛꯁꯨ ꯄꯨꯟꯅ ꯉꯧꯍꯧꯔꯒꯦ꯫ ꯃꯣꯔꯣꯛ ꯑꯉꯧꯕ ꯊꯥꯛꯄꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯣꯏꯗꯤꯡ ꯑꯁꯨꯕꯗ ꯃꯅꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯃꯍꯥꯎ ꯂꯩꯍꯜꯂꯦ꯫ ꯑꯗꯣ ꯊꯣꯏꯗꯤꯡꯁꯦ ꯀꯃꯥꯏꯅ ꯃꯨꯟꯒꯦꯁꯦ ꯐꯖꯅ ꯃꯨꯜꯂꯦ ꯈꯪꯅꯕ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯃꯈꯣꯟ ꯄꯦꯗ꯭ꯔꯦꯛ ꯄꯦꯗ꯭ꯔꯦꯛ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯔꯛꯄꯗꯨꯗ ꯈꯨꯠꯅ ꯑꯗꯨꯝ ꯄꯥꯏꯔꯒ ꯇꯛꯈꯥꯏꯔꯒ ꯌꯦꯡꯕꯗ ꯈꯪꯕꯅꯦ ꯑꯩꯈꯣꯏꯒꯤ ꯃꯨꯟꯕꯒꯤ ꯊꯣꯏꯗꯤꯡ ꯃꯅꯝꯁꯦ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦꯕ꯫ ꯃꯅꯝꯁꯦ ꯈꯨꯅꯨꯡꯁꯤ ꯑꯃ ꯇꯧꯒꯩ ꯅꯨꯡꯁꯤꯔꯦ꯫ ꯑꯗꯨ ꯂꯣꯏ ꯍꯥꯞꯆꯜꯂꯦ, ꯃꯣꯔꯣꯛ ꯑꯉꯧꯕꯗꯨꯅꯦ ꯊꯣꯏꯗꯤꯡꯗꯨꯅꯦ ꯍꯥꯞꯆꯜꯂꯒꯦ, ꯑꯗꯨꯒ ꯊꯨꯝꯁꯨ ꯌꯥꯒꯗꯕ ꯆꯥꯡꯗ ꯍꯥꯞꯄꯒꯦ, ꯑꯗꯨꯒ ꯐꯠ ꯂꯥꯎꯅ ꯇꯛꯈꯥꯏꯔꯒꯦ ꯁꯤꯒꯤꯁꯦ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯊꯣꯏꯗꯤꯡ ꯁꯨꯕꯁꯦ꯫ ꯒ꯭ꯔꯥꯏꯟꯗꯔꯗ ꯁꯨꯕꯁꯦ ꯑꯩꯈꯣꯏ ꯈꯨꯠꯅ ꯁꯨꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯨ ꯈꯤꯇꯪ ꯆꯪꯉꯤ, ꯑꯗꯨꯗꯒꯤꯗꯤ ꯐꯠ ꯍꯦꯛꯇ ꯇꯣꯏꯌꯣꯁꯨ ꯌꯥꯗꯦ꯫ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯛꯈꯥꯏꯔꯒꯦ, ꯑꯗꯨꯒ ꯁꯤꯡꯒ ꯄꯨꯟꯅ ꯇꯛꯈꯥꯏꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯦ, ꯑꯩꯈꯣꯏꯒꯤ ꯊꯣꯏꯗꯤꯡꯗꯒꯤ ꯊꯣꯛꯆꯔꯛꯄ ꯊꯥꯎꯗꯨꯒ ꯁꯤꯡꯗꯨꯒ ꯐꯛꯆꯟꯅꯔꯒꯅꯦ ꯇꯛꯄꯗ ꯅꯨꯡꯉꯥꯏꯇꯕꯅꯦ꯫ ꯁꯨꯃꯥꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯇꯛꯄꯤꯌꯣ꯫ ꯑꯗꯣ ꯁꯤꯡꯁꯦ ꯑꯃꯨꯛ ꯇꯛꯑꯒꯦ꯫ ꯁꯤꯡꯁꯦ ꯑꯩꯅ ꯐꯖꯅ ꯈꯦꯠꯇꯣꯛꯑꯒ ꯆꯥꯝꯊꯣꯛꯑꯕ ꯁꯤꯡꯅꯦ꯫ ꯑꯗꯣ ꯌꯥꯒꯗꯕ ꯆꯥꯡꯗ ꯍꯥꯞꯄꯤꯔꯒ ꯁꯨꯃꯥꯏꯅ ꯑꯃꯨꯛꯇꯪ ꯐꯠ ꯂꯥꯎꯅ ꯇꯛꯈꯥꯏꯒꯦ꯫ ꯁꯤ ꯇꯛꯈꯥꯏꯔꯒ ꯈꯨꯠꯅ ꯑꯗꯨꯝ ꯅꯩꯕꯗ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯈꯣꯟꯗ ꯁꯨꯕꯗꯣ ꯑꯗꯨꯃꯥꯏꯅ ꯆꯞ ꯆꯥꯅ ꯇꯥꯏꯌꯦ, ꯑꯗꯨꯝ ꯃꯍꯥꯎꯁꯨ ꯀꯩꯝꯇ ꯈꯦꯠꯅꯕ ꯂꯩꯇꯦ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯋꯦ꯫ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯇꯛꯈꯥꯏꯕ꯫ ꯑꯗꯨ ꯁꯤꯡꯁꯦ ꯂꯧꯊꯣꯛꯑꯒꯦ꯫ ꯈꯣꯟꯗ ꯁꯨꯕꯅꯕꯨ ꯑꯩꯈꯣꯏꯒꯤ ꯃꯆꯦꯠ ꯑꯃ ꯇꯣꯏꯍꯧꯗꯕ ꯈꯣꯠꯇꯕꯒ ꯌꯥꯎꯕꯅꯦꯕ, ꯑꯗꯨꯅ ꯁꯤꯗ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯈꯥꯏꯕꯁꯤꯗꯤ ꯐꯠ ꯂꯥꯎꯅ ꯇꯣꯏꯔꯦ, ꯆꯥꯡ ꯆꯞ ꯃꯥꯟꯅꯅ ꯐꯖꯅ ꯀꯨꯞꯅ ꯇꯣꯏꯔꯦ꯫ ꯊꯣꯏꯗꯤꯡꯁꯦ ꯑꯃꯨꯛ ꯍꯥꯞꯆꯜꯂꯒꯦ, ꯊꯣꯏꯗꯤꯡ ꯉꯁꯥꯏ ꯇꯛꯈꯥꯏꯈꯤꯕꯗꯣ꯫ ꯑꯗꯨ ꯁꯤ ꯐꯖꯅ ꯅꯈꯥꯏꯔꯒ ꯇꯣꯠꯈꯥꯏꯔꯒ ꯃꯇꯨꯝ ꯃꯇꯨꯝ ꯇꯥꯁꯜꯂꯒꯦ꯫ ꯑꯗꯨꯝ ꯐꯖꯅ ꯅꯈꯥꯏꯕꯗ ꯌꯥꯝ ꯐꯖꯅ ꯌꯥꯕꯅꯦ꯫ ꯑꯗꯨꯅ ꯈꯨꯠꯇ ꯆꯟꯒꯗꯕ ꯈꯨꯕꯥꯛ ꯑꯃꯃꯝ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯁꯠ ꯁꯠ ꯇꯥꯁꯜꯂꯒꯦ꯫ ꯂꯣꯏꯔꯦ ꯍꯧꯖꯤꯛ꯫ ꯑꯗꯨꯅ ꯀꯣꯕꯤ ꯂꯩꯗꯣ, ꯀꯣꯕꯤ ꯊꯝꯆꯦꯠ ꯃꯥꯏꯗꯣ ꯑꯃꯨꯛ ꯊꯣꯡꯉꯒꯦ꯫ ꯑꯆꯥꯊꯥꯎꯁꯦ ꯈꯔ ꯍꯩꯔꯦ, ꯊꯥꯎꯁꯦ ꯃꯨꯜꯂꯦ, ꯖꯤꯔꯥ ꯁ꯭ꯄꯨꯟ ꯑꯃ ꯉꯧꯁꯜꯂꯦ, ꯑꯗꯒꯤ ꯇꯦꯖꯄꯇꯥ ꯑꯃꯇꯪ ꯃꯌꯥꯏꯗ ꯊꯥꯗꯠꯂꯒ ꯁꯤ ꯑꯃꯨꯛ ꯉꯧꯁꯜꯂꯦ꯫ ꯖꯤꯔꯥꯁꯦ ꯍꯥꯏꯐꯦꯠ ꯃꯨꯜꯂꯛꯄꯗ ꯇꯤꯜꯍꯧꯁꯦ ꯑꯃꯨꯛ ꯍꯥꯞꯆꯜꯂꯒꯦ꯫ ꯇꯤꯜꯍꯧ ꯃꯄꯨꯝ ꯑꯃ ꯁꯣꯏꯔꯒ ꯊꯝꯕꯗꯣ ꯍꯥꯞꯆꯜꯂꯦ꯫ ꯑꯗꯨꯅ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯃꯌꯥꯝꯁꯦ ꯑꯩꯅ ꯚꯤꯗꯤꯑꯣꯗ ꯁꯥꯡꯗꯅꯕꯅ ꯂꯣꯏꯅ ꯆꯥꯝꯃꯒ ꯐꯖꯅ ꯁꯣꯏꯗꯣꯛꯑꯒ ꯂꯣꯏꯅꯃꯛ ꯔꯦꯗꯤꯗ ꯊꯝꯃꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯁꯤꯡ ꯑꯁꯨꯕ ꯈꯔ ꯍꯥꯞꯆꯜꯂꯦ ꯁ꯭ꯄꯨꯟꯃꯨꯛꯀꯤ ꯆꯥꯡꯗ, ꯑꯗꯨꯒ ꯆꯅꯝꯁꯨ ꯑꯁꯨꯕꯗꯣ ꯁ꯭ꯄꯨꯟꯃꯨꯛꯀꯤ ꯆꯥꯡꯗ ꯍꯥꯞꯄꯦ꯫ ꯁꯤ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯉꯧꯔꯒꯦ꯫ ꯑꯗꯨ ꯁꯨꯃꯥꯏꯅ ꯍꯥꯏꯐꯦꯠꯇꯪ ꯉꯥꯏꯍꯥꯛ ꯉꯧꯔꯒ ꯃꯔꯨ ꯃꯔꯥꯡ ꯑꯁꯨꯕꯗꯣ ꯁ꯭ꯄꯨꯟ ꯑꯃ ꯍꯥꯞꯆꯜꯂꯦ꯫
ꯁꯤ ꯑꯃꯨꯛ ꯍꯥꯏꯐꯦꯠꯇꯪ ꯑꯣꯠꯈꯥꯏꯔꯒꯦ ꯑꯗꯨ ꯊꯨꯝꯁꯦ ꯍꯥꯞꯆꯤꯜꯍꯧꯔꯒꯦ ꯌꯥꯒꯗ ꯆꯥꯡꯗ ꯍꯥꯞꯆꯤꯟꯕꯤꯔꯣ ꯁꯨꯃꯥꯏꯅ ꯊꯥꯎ ꯉꯧꯔꯤꯉꯩꯗ ꯊꯨꯝ ꯍꯥꯞꯆꯤꯟꯕꯁꯦ ꯍꯥꯞꯀꯗꯧꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁꯠ ꯂꯥꯎꯅ ꯄꯠꯊꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯨꯅ ꯊꯨꯝꯁꯨ ꯍꯥꯞꯆꯤꯟꯈꯔꯦ ꯃꯔꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯒꯣꯜꯗꯟ ꯕ꯭ꯔꯥꯎꯟ ꯀꯂꯔ ꯐꯖꯅ ꯂꯥꯛꯑꯦ ꯑꯗꯨꯅ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯑꯁꯣꯏꯕ ꯆꯥꯝꯊꯣꯛꯑꯕ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯃꯌꯥꯝꯁꯦ ꯍꯥꯞꯆꯤꯜꯂꯒꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯗꯣ ꯑꯃꯇꯪ ꯑꯩꯅ ꯁꯣꯏꯔꯒ ꯍꯥꯞꯆꯤꯜꯂꯦ ꯑꯂꯨ ꯃꯆꯥ ꯑꯃꯇꯪꯒ ꯀꯣꯕꯤ ꯂꯩꯗꯣ ꯃꯆꯥ ꯑꯃꯒ ꯁꯨꯃꯥꯏꯅ ꯐꯖꯅ ꯑꯃꯨꯛꯇꯪ ꯑꯣꯠꯈꯥꯏꯔꯒ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯩꯁꯦ ꯃꯦꯗꯤꯌꯝ ꯐ꯭ꯂꯦꯝꯗ ꯂꯩꯊꯔꯒ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯑꯣꯝꯃꯒ ꯉꯥꯏꯍꯥꯛ ꯁꯨꯝ ꯉꯧꯒꯦ ꯃꯤꯅꯤꯠ 5-6 ꯑꯗꯨꯃꯥꯏꯅ ꯉꯧꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯊꯨꯅꯁꯨ ꯃꯨꯜꯍꯜꯂꯦ ꯑꯗꯨꯒ ꯁꯠ ꯂꯥꯎꯅꯁꯨ ꯀꯪꯁꯤꯟꯕ ꯇꯧꯗꯦ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯉꯥꯛꯇꯪ ꯑꯣꯝꯃꯒ ꯉꯧꯕꯁꯦ ꯑꯗꯣ ꯃꯆꯨꯁꯨ ꯍꯥꯞꯆꯤꯜꯍꯧꯔꯒꯦ ꯃꯆꯨ ꯑꯩꯈꯣꯏꯒꯤ ꯃꯆꯨ ꯃꯁꯂꯥꯁꯦ ꯁ꯭ꯄꯨꯟ 1 ꯍꯥꯞꯄꯦ ꯃꯣꯔꯣꯛ ꯑꯁꯨꯕꯁꯦ ꯁ꯭ꯄꯨꯟ ꯇꯪꯈꯥꯏ ꯑꯃꯇꯪ ꯍꯥꯞꯄꯦ ꯃꯣꯔꯣꯛ ꯌꯥꯝ ꯍꯥꯞꯄꯔꯣꯏꯒꯦꯅ ꯑꯗꯣ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯈꯨꯝꯖꯤꯜꯂ ꯊꯝꯃꯦ ꯑꯃꯨꯛꯇꯪ ꯑꯣꯠꯈꯥꯏꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯏꯟꯖꯥꯡ ꯈꯨꯊꯣꯡꯁꯦ ꯍꯥꯎꯒꯗꯧꯕ ꯃꯥꯜꯂꯤ ꯅꯠꯇ꯭ꯔꯒ ꯃꯥꯟꯗꯦ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯣ ꯒꯔꯝ ꯃꯁꯂꯥ ꯁ꯭ꯄꯨꯟ ꯇꯪꯈꯥꯏ ꯑꯃꯇꯪ ꯍꯥꯞꯆꯤꯜꯂꯛꯑꯦ ꯀꯣꯕꯤ ꯊꯝꯆꯦꯠꯃꯥꯏ ꯊꯣꯡꯕꯁꯦ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯃꯨꯜꯂꯦ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯠ 5-6ꯇꯪ ꯑꯩꯈꯣꯏꯒꯤ ꯃꯤꯗꯤꯌꯝ ꯐ꯭ꯂꯦꯝꯗ ꯇꯞꯅ ꯉꯧꯈꯤꯕꯗꯣ ꯑꯗꯨꯅ ꯌꯥꯝ ꯊꯨꯅ ꯃꯨꯜꯍꯟꯕꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯍꯤ ꯍꯥꯞꯇꯅ ꯊꯣꯡꯕꯁꯤꯁꯨ ꯌꯥꯝ ꯍꯥꯎꯕꯅꯦ ꯃꯈꯨꯝ ꯍꯥꯡꯗꯣꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯪꯁꯤꯜꯂꯒ ꯀꯥꯡꯍꯧꯒꯤ ꯇꯥꯏꯞꯇ ꯇꯧꯋꯦꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯉꯧꯕꯁꯦ ꯌꯥꯝ ꯍꯥꯎꯕꯅꯦ ꯃꯌꯥꯝꯁꯨ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯑꯗꯣ ꯑꯩꯅ ꯕꯣꯔꯥ ꯍꯧꯅꯕꯒꯤꯗꯃꯛꯇ ꯇꯣꯠꯂꯒ ꯃꯦꯔꯤꯅꯦꯠ ꯇꯧꯈꯤꯕꯗꯣ ꯑꯗꯨ ꯑꯃꯨꯛ ꯕꯣꯔꯥꯁꯦ ꯍꯧꯗꯣꯛꯑꯒꯦ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯕ꯭ꯔꯣꯀꯣꯂꯤ ꯕꯣꯔꯥꯁꯦ ꯌꯥꯝꯅ ꯍꯥꯎꯋꯦ ꯃꯌꯥꯝ ꯑꯗꯣ ꯆꯥꯕꯤꯕꯁꯤꯡꯗꯤ ꯈꯪꯉꯝꯒꯅꯤ ꯑꯗꯨꯒ ꯆꯥꯕꯤꯗ꯭ꯔꯤꯕꯁꯤꯡꯅ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯕ꯭ꯔꯣꯀꯣꯂꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗꯁꯨ ꯌꯥꯝꯅ ꯐꯕ ꯑꯗꯣ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯚ꯭ꯌꯨꯋꯔꯁꯤꯡ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯂꯥꯏꯛ ꯁꯤꯌꯥꯔ ꯇꯧꯕꯤꯌꯣ ꯍꯧꯖꯤꯛ ꯕꯣꯔꯥꯁꯦ ꯃꯊꯪ ꯁꯨꯃꯥꯏꯅ ꯍꯧꯗꯣꯛꯑꯒꯦ ꯑꯗꯨꯒ ꯕꯣꯔꯥ ꯍꯧꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯃꯩꯔꯧꯁꯦ ꯃꯨꯟꯈ꯭ꯔꯒꯗꯤ ꯀꯥꯈ꯭ꯔꯒꯗꯤ ꯑꯃꯨꯛ ꯈꯥꯗꯣꯏꯅꯤꯀꯣ ꯁꯪꯂꯤꯒ ꯇꯧꯔꯤꯁꯦ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯟꯗ꯭ꯔꯥ ꯃꯌꯥꯝ ꯍꯥꯎꯁꯨ ꯍꯥꯎꯋꯦ ꯑꯗꯣ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯑꯩꯈꯣꯏꯒꯤ ꯃꯊꯛ ꯃꯈꯥꯁꯦ ꯑꯃꯨꯛꯇꯪ ꯑꯣꯜꯂꯒ ꯀꯣꯕꯤ ꯂꯩꯁꯤꯗꯤ ꯌꯥꯝ ꯊꯨꯅꯁꯨ ꯃꯨꯜꯂꯤꯗ ꯀꯩꯁꯨ ꯀꯨꯏꯅ ꯆꯪꯗꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯍꯧꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪ ꯊꯥꯗꯔꯦ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝꯅ ꯁꯥꯡꯉꯅꯦꯅ ꯑꯩꯈꯣꯏꯒꯤ ꯁꯝꯖꯤꯜꯂꯒ ꯎꯠꯆꯔꯛꯄꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯅꯧꯕ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ